Ngasisu mahausagun sana lebak story collection na mayamgidamakta yamna nungairaba wari macha ama poduna laksari. Wari asigi maming na nupi na ngamba ichanupa. Wari asibut habirakpa na Valentina Pebam. Hauzik mayamgi maphamda wari asi kudol tamzaraklagi mayam punna taminarasi. Ayuk angan bagi matamni. Thoiba magi nupi phazabina hogatringai mahana hogatuna imungi tauba yaba thaba ingkhang pumna maglosilli. Ngaihakta phau sangba natte. Chingnom nomduna thaba ingkhang mayam adu tawi. Tathot mana hogalakpada machanupana khudaina mai takhatuna sumang apakpado wai tairaga leirambaduda. Imai pima tu amuk tawrame tu aina tawramni haibaga tawbaga amuk tawrame tawrisi. Na mai gasya saracharo jingai wai ga tarisi yong komasya. Hai imagi thoiba nangonda natro imana adugumba thabakto tawranu haidana hanjin hairisi kayarakti sure ha nangonda adu taw haidi kanana hai. Kaino imana haibiridobo nongmagi aigi thawtawjabasida imana su yam ngangisi kaino tandra khangde khoi maside madu nupa nangi na thawni haidi nangonda kanana hai ha nangi nupiduna haibro nangonda kanana swaide ima aina pi wani na tawbani shibu kyam kairage imagi ibongo nang se loire da ko nupi angang na tawgadaba thabakse nang na asuk yamna tawningi se karigino natu ne ne iroi man bitudi phamungda goro na khoktana tumdan leiramni nya aduga nang rashida shida mawano bisadana thabak phariba ma budi aina to mohaidana to manbani nganna hogalaga masada muk nungai roi haidana mashi kaya do ne yanguko hai yangning deni hai kari thu e haidana ngangja sari no aikoi ma sidi ngang he oiba thabak tawbuga sa topphomga khangdeba ima nangba yuksida na thogamta leitro adaida hogalaga ai pana leido ngangna ba thabakti nangna sinba khanglabra nupigi thabak nupagi thabak leiban imagi bongwa nang madu khangna chatlu ai loi khangi kedorage ma aina aigi nupi wahaning dabagi tawrini haidana kanade aikoi maga sungangna leiridi ai chak thongba thengkhidana thabak chatpa mung nangda tari tawrisi chak thongna ba isa se chaitharubana phani asi haiduna thoibadu pukri leiriba adomda sencha tawduna chatki tathoti machanupagi mawong aduda prop chakna yengduna lehobi loire da ko loire hai da haisi ichanupa ama khak pokpasi karai daina mathong maram khangdabi nupi ma hek laurudana icha se mathang khang on thokpire da tawrise thoiba magi tawpham thokpa chak hinjang thongamduna masu khara charaga thabak chatnaba haidana mapilo shinba magi kada changai ngasai dagi nongale haiba khangda kai tumduna leiriba magi nupida nupi si tabro nupi nangbu hobalumi matam sa yauri ha hojik pu nongala bro nupa nongal bag amata khangjadrabani ne nangse hogolo namai namit kada tathokna bataw ai shu thabak chatpa hengi tawrisi katna gi yumgi thabai khang mayam si tawri ngai da nupa kari hinjang thongge khoi gi bo saugri thongambani phanadum hawi ai di chari nang su horen ima ka punna chaminaru as saugri thongbai onthokna chaning khedreda ino nang su hinjang ahoba amata di thongam ge haide aduba hinjang ne da kamai chaw haino ai su khara ga thingbasida aduna khara thugadra na dawni hautraga kaino nangna chaningba ama hek tawrke dawrge ai chalage thengkri matam si adri thoiba ngang dana thokri phajabisu machin maya senguna ba hogalai saram liba nungsa duda mami thaktuna as nungsa sidi kaino he othokna yakna sarida mikka thai tawrisi ta thotna mawa nang hogalaklabra hogalei ma isa se tuban bagi waba dawna tawi churi khasida ngayakta tum phongkhige hai yangni deko ya hawna thenge kai hogalei aduga adaida amuk nakok naru ichau chaukhai phamdana muk leiranu adui saruk ne nachin na ya dudum singdo uso ima nang se ekta singna pana bada ukhak waram ni he panadrabadi karino nang na tawri bana wongdo kanagi karamba imungda tawnagi ha maungnabu ya hawa suk thengna hogat pa hongna raba
ꯇꯧꯅꯕ ꯇꯧꯅꯗꯕ ꯏꯃꯥꯅ ꯃꯗꯨꯒꯤ ꯊꯣꯏꯅ ꯋꯥꯕꯤꯌꯨ ꯍꯥꯏꯗꯤꯌꯦ ꯌꯥꯍꯧꯕꯨ ꯀꯩꯅꯣ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯇꯨꯝꯁꯤꯠ ꯐꯥꯗꯅꯕꯅꯤ ꯅꯪꯅ ꯅꯃꯥꯏꯗꯨ ꯏꯀꯥꯏꯗ꯭ꯔꯕꯁꯨ ꯑꯩꯗꯤ ꯂꯩꯃꯤꯟꯅꯔꯤꯕ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕ ꯃꯌꯥꯝꯁꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯅꯤꯍꯦ ꯈꯪꯕ꯭ꯔꯥ ꯅꯪꯗꯧꯅ ꯇꯧꯕꯃꯣ ꯂꯩꯀꯥꯏꯁꯤꯗ ꯌꯥꯎꯗꯦꯅꯦ ꯏꯃꯥ ꯅꯪ ꯌꯥꯝ ꯉꯥꯡꯅꯤꯡꯉꯗꯤ ꯉꯥꯡꯍꯧꯔꯨꯍꯦ ꯑꯩꯗ ꯀꯗꯥꯏꯗꯅꯣꯃ ꯂꯩꯔꯨꯒꯦ ꯀꯩꯅꯣ ꯈꯪꯗꯦ ꯍꯅꯨꯕꯤꯅꯦꯅ ꯃꯥꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯄꯪꯂꯩ ꯃꯔꯩ ꯂꯩꯒꯦꯗꯤ ꯍꯥꯏꯗꯦ ꯑꯩꯅ ꯄꯥꯟꯅꯕꯗ ꯃꯊꯧ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯐꯖꯕꯤ ꯌꯦꯅꯈꯥꯔꯣꯝꯗ ꯆꯠꯈꯤꯕ ꯃꯃꯧꯕꯨ ꯌꯦꯡꯗꯨꯅ ꯑꯁꯤꯕꯨ ꯃꯧꯅꯦꯅ ꯌꯨꯝꯁꯤꯗ ꯄꯨꯁꯤꯜꯂꯛꯂꯤꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤꯁꯨ ꯑꯉꯛꯄꯅꯤꯍꯦ ꯃꯧꯅꯦ ꯀꯥꯏꯅ ꯃꯤꯅ ꯐꯅꯕ ꯉꯥꯡꯁꯛꯑꯁꯨ ꯂꯧꯗꯦꯅꯦ ꯃꯥꯅ ꯇꯧꯔꯤꯕ ꯑꯁꯤꯕꯨ ꯃꯌꯨꯝꯗꯒ ꯀꯔꯤꯝꯇ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯇꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯁꯨꯝꯅ ꯐꯖꯕꯤ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯊꯣꯛꯑꯒ ꯂꯨꯈꯥꯛꯇꯣ ꯑꯃꯨꯛ ꯅꯝꯁꯤꯟꯗꯨꯅ ꯂꯩꯀꯥꯏ ꯆꯠꯇꯨꯅ ꯂꯩꯊꯣꯛꯏ ꯐꯖꯕꯤꯅ ꯇꯣꯝꯕꯤꯌꯥ ꯑꯩꯁꯦ ꯅꯣꯏꯗ ꯂꯥꯛꯑꯒꯅ ꯋꯥꯈꯜꯁꯦ ꯈꯔ ꯍꯦꯛ ꯅꯨꯡꯉꯥꯏ ꯀꯅꯥꯒꯤ ꯌꯨꯝꯗꯒꯗꯤ ꯃꯤꯀꯨꯞ ꯑꯃꯠꯇ ꯂꯩꯅꯤꯡꯕ ꯖꯥꯠ ꯅꯠꯇꯦꯀꯣ ꯏꯅꯦꯝꯅꯦ ꯁꯥꯗꯅ ꯍꯅꯨꯕꯤ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯅ ꯑꯩ ꯎꯕ ꯌꯥꯔꯣꯏ ꯉꯥꯡꯗꯧꯒꯤ ꯃꯌꯥꯗꯣ ꯀꯥꯔꯒ ꯂꯩꯕ ꯑꯣꯏꯅ ꯇꯧꯔꯗꯅ ꯃꯁꯛꯇꯣ ꯅꯨꯡꯁꯤꯃꯟꯗꯗꯅ ꯊꯣꯛ ꯍꯨꯟꯗꯣꯛꯑꯒ ꯂꯥꯛꯄꯅꯤ ꯐꯖꯕꯤ ꯅꯪꯒꯤꯗꯤ ꯅꯅꯦꯝꯗꯣ ꯈꯛꯅꯤꯗꯣ ꯅꯪꯉꯣꯟꯗ ꯉꯥꯡꯉꯤꯗꯣ ꯑꯩꯒꯤꯗꯤ ꯏꯅꯦꯝꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯅꯤꯡꯉꯣꯜ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯗꯕꯤ ꯑꯃꯁꯨ ꯌꯥꯎꯔꯤꯅꯤꯗꯣ ꯃꯁꯤꯗꯩꯁꯤꯗ ꯃꯃꯥ ꯃꯆꯥ ꯄꯥꯔꯒ ꯀꯅꯥꯒꯤ ꯂꯩꯀꯥꯏꯗ ꯑꯩꯁꯦ ꯌꯣꯟꯗꯅꯅꯤ ꯃꯣꯏꯅ ꯉꯥꯡꯂꯤꯕ ꯍꯣꯏꯅꯦ ꯅꯣꯏꯒꯤ ꯂꯩꯁꯥꯕꯤ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯗꯕꯤꯗꯨꯁꯨ ꯃꯆꯤꯟꯗꯤ ꯑꯣꯈꯥꯛ ꯀꯟꯕꯅꯤ ꯅꯠꯇꯦ ꯅꯪ ꯑꯗꯨꯕꯨ ꯀꯃꯥꯏ ꯂꯩꯃꯤꯟꯅꯒꯦꯕ ꯀꯃꯥꯏ ꯂꯩꯃꯤꯟꯅꯕ ꯍꯥꯏꯕꯕꯨ ꯀꯩꯅꯣ ꯅꯣꯡꯃꯗ ꯈꯠꯅꯗꯕ ꯅꯨꯃꯤꯠ ꯌꯥꯎꯗꯦ ꯑꯩꯒ ꯃꯌꯨꯝꯗ ꯄꯥꯟꯒꯦ ꯍꯥꯏꯔꯒꯅ ꯀꯣꯛ ꯄꯥꯟꯊꯣꯛꯈ꯭ꯔꯗꯅ ꯑꯩꯅ ꯍꯥꯏꯗꯦ ꯑꯗꯨꯗꯤ ꯅꯠꯇꯦ ꯌꯨꯝꯁꯤꯗ ꯂꯩꯁꯤꯜꯂꯦ ꯍꯥꯏꯔꯒ ꯑꯩꯁꯦ ꯀ꯭ꯔꯛ ꯌꯦꯡꯁꯤꯟꯗꯅꯅꯤ ꯂꯩꯔꯤꯕ ꯅꯤꯡꯉꯣꯜ ꯑꯣꯒꯥꯏꯕꯤ ꯁꯥꯗꯅ ꯇꯣꯝꯕꯤ ꯑꯗꯨꯝꯅ ꯆꯌꯦꯠ ꯈꯣꯏꯌꯦꯠꯅꯗꯅ ꯂꯩꯗꯧ ꯁꯔꯨꯛ ꯀꯣꯛ ꯇꯣꯉꯥꯟ ꯆꯥꯊꯣꯛꯎ ꯀꯩꯅꯣ ꯀꯩꯀꯥꯟꯗꯒꯤ ꯃꯣꯏꯒ ꯄꯨꯜꯂꯒ ꯅꯪ ꯅꯁꯥꯗꯣ ꯋꯥꯏ ꯁꯪꯅ ꯂꯩꯌꯣ ꯑꯗꯨꯅ ꯐꯔꯗ꯭ꯔꯥ ꯈꯪꯗꯦ ꯐꯖꯕꯤ ꯑꯗꯣ ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯃꯃꯥ ꯃꯆꯜ ꯑꯁꯦ ꯌꯥꯝ ꯅꯤꯡꯉꯤ ꯑꯗꯨꯅ ꯌꯥꯔꯛꯇꯧꯕ ꯃꯥꯟꯗꯦ ꯍꯦꯔꯥ ꯀꯩꯅꯣꯗ ꯅꯪꯒꯤ ꯅꯨꯄꯥꯅꯕꯨ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯕꯗ ꯌꯥꯔꯣꯏꯗ꯭ꯔꯥ ꯍꯥꯏꯁꯦ ꯍꯣꯏ ꯏꯕꯦꯝꯃ ꯑꯩꯈꯣꯏ ꯅꯨꯄꯥꯗꯤ ꯃꯆꯤꯡ ꯑꯃ ꯇꯧꯏꯅꯦ ꯑꯗꯨꯅ ꯇꯣꯉꯥꯟ ꯆꯥꯔꯁꯤ ꯀꯥꯏꯅ ꯍꯥꯏꯕꯗꯣ ꯍꯦꯛ ꯇꯟꯕ ꯇꯧꯔꯤꯁꯤ ꯐꯖꯕꯤꯅ ꯑꯗꯨꯒꯤ ꯍꯥꯏꯔꯨꯔꯗꯤ ꯇꯣꯝꯕꯤ ꯏꯕꯦꯝꯃ ꯑꯩꯈꯣꯏ ꯅꯨꯄꯥꯗꯤ ꯐꯈ꯭ꯔꯦꯗꯣ ꯑꯣꯟꯊꯣꯛꯅ ꯑꯩꯅ ꯍꯥꯏꯔꯤꯈꯩꯅꯤ ꯃꯥꯅ ꯌꯥꯔꯤꯕ ꯌꯨꯝꯁꯤꯗ ꯑꯩꯁꯦ ꯃꯍꯥꯔꯥꯅꯤ ꯑꯃꯒꯨꯝꯅꯅꯤ ꯊꯝꯃꯤꯕ ꯑꯩꯁꯤ ꯋꯥꯈꯤꯅꯤ ꯍꯥꯏꯗꯅ ꯆꯥꯛ ꯐꯥꯎ ꯊꯣꯡꯍꯟꯕ ꯅꯠꯇꯦ ꯀꯅꯥꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯅꯃꯛꯅꯤ ꯃꯥꯅ ꯇꯧꯔꯤꯕ ꯅꯔꯥꯏꯕꯛ ꯐꯩ ꯐꯖꯕꯤ ꯏꯕꯦꯝꯃ ꯅꯪꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯃꯍꯥ ꯍꯤꯡꯆꯥꯕꯤꯅꯤ ꯋꯥ ꯑꯃꯗ ꯇꯥꯟꯅꯕꯒ ꯑꯃꯠꯇ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯋꯥꯔꯤꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯊꯣꯏꯕ ꯆꯥꯛꯁꯪꯗ ꯆꯥꯛ ꯊꯣꯡꯉꯤ ꯇꯊꯣꯠꯁꯨ ꯃꯆꯥꯅꯨꯄꯥꯗ ꯇꯥꯟꯅꯗꯅ ꯉꯥꯡꯂꯤ ꯍꯩ ꯑꯙꯥꯃꯣꯔꯥ ꯆꯥꯛꯇꯨ ꯅꯪꯅ ꯑꯃꯨꯛ ꯊꯣꯡꯉꯕ꯭ꯔꯥ ꯍꯥ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯆꯥꯛ ꯊꯣꯡꯉꯣ ꯍꯥꯏꯒꯦ ꯐꯃꯨꯡꯗ ꯑꯣꯛ ꯑꯀꯨꯟꯕꯤ ꯁꯥꯗꯅ ꯀꯨꯜꯂꯤꯕ ꯅꯪꯒꯤ ꯅꯨꯄꯤꯁꯤ ꯀꯧꯊꯣꯛꯂꯒ ꯊꯣꯡꯍꯟꯕ ꯀꯩꯗꯧꯒꯦ ꯑꯁ ꯃꯥ ꯅꯪ ꯑꯃꯨꯛ ꯉꯥꯡꯕ ꯆꯪꯉꯕ꯭ꯔꯣ ꯇꯜꯂꯤ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯑꯩꯅ ꯊꯕꯛ ꯑꯃ ꯇꯧꯕ ꯌꯥꯔꯣꯏ ꯉꯥꯡꯗꯧꯒꯤ ꯇꯧ ꯂꯩꯔꯅ ꯉꯥꯡꯗ꯭ꯔꯕꯗꯤ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯅꯕ ꯁꯤꯟꯕ ꯅꯪ ꯑꯩꯅ ꯄꯥꯝꯗꯕ ꯊꯕꯛꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯇꯧꯈꯤꯗꯣꯔꯤ ꯍꯥ ꯁꯤꯗ ꯇꯧꯔꯅꯨ ꯍꯥꯏꯕꯁꯦ ꯅꯪ ꯌꯥꯗꯦꯅꯦꯀꯣ ꯏꯃꯥ ꯅꯪ ꯑꯝꯇ ꯆꯪꯈ꯭ꯔꯣ ꯆꯠ ꯅꯪꯁꯨ ꯇꯨꯝꯒꯦꯔ ꯍꯤꯞꯀꯦꯔ ꯇꯧꯔꯣ ꯑꯩ ꯆꯥꯛ ꯂꯣꯏꯔꯒ ꯑꯗꯨꯝ ꯀꯧꯊꯣꯔꯛꯑꯒꯦꯕ ꯏꯕꯨꯡꯉꯣ ꯌꯥꯔꯦ ꯆꯥꯛꯀ ꯆꯥꯅꯤꯡꯗꯦ ꯏꯃꯥ ꯆꯥꯛꯀ ꯍꯨ ꯇꯔꯦꯠꯃꯨꯛ ꯈꯥꯔꯦ ꯏꯃꯨꯡꯁꯤꯗ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤ ꯎꯕꯗ ꯑꯩ ꯀꯅꯥꯒꯤ ꯏꯃꯨꯡꯗ ꯑꯁꯨꯝꯅ ꯇꯧꯅꯒꯦꯕ ꯏꯃꯥ ꯁꯤꯕꯨ ꯀꯩꯗꯧꯒꯦ ꯃꯤ ꯅꯨꯄꯤ ꯌꯥꯎꯖꯗꯕ ꯏꯃꯨꯡꯗꯗꯤ ꯅꯨꯄꯥꯅ ꯆꯥꯛ ꯑꯗꯨꯝ ꯊꯣꯡꯅꯩꯗꯨꯗꯤ ꯆꯞ ꯃꯥꯟꯅꯗ꯭ꯔꯣ ꯍꯩꯔꯦꯗ ꯏꯆꯥꯗꯤ ꯋꯥ ꯉꯥꯡꯕ ꯀꯥꯗꯤꯌꯥ ꯏꯕꯨꯡꯉꯣ ꯅꯪ ꯐꯅꯦꯛ ꯑꯣꯏꯅ ꯁꯦꯠꯀꯦ ꯁꯦꯠꯂꯣꯍꯦ ꯑꯗꯨꯅ ꯄꯛꯆꯔꯅꯤꯕ ꯀꯅꯥꯒꯤ ꯅꯨꯄꯤꯁꯤꯅ ꯍꯩꯅ ꯁꯤꯡꯅ ꯏꯆꯥꯁꯦ ꯑꯟꯙꯥ ꯃꯣꯔꯥꯗꯣ ꯎꯜꯍꯟꯕꯤꯔꯕꯅꯤꯅ ꯃꯃꯥ ꯑꯩꯅ ꯉꯥꯡꯕꯗ ꯊꯥꯡ ꯏꯁꯤꯡ ꯆꯪꯗ꯭ꯔꯦꯕ ꯇꯧꯔꯤꯁꯦ ꯃꯇꯥꯡ ꯑꯗꯨꯗ ꯐꯖꯕꯤꯁꯨ ꯆꯪꯉꯛꯇꯨꯅ ꯃꯅꯦꯝꯅ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯃꯆꯤꯟ ꯈꯨꯝꯂꯛꯏ ꯀꯩꯅꯣ ꯏꯃꯥꯅ ꯋꯥꯉꯥꯡ ꯈꯨꯗꯤꯡꯒꯤ ꯑꯩꯗ ꯄꯛꯂꯒ ꯉꯥꯡꯉꯤꯁꯤꯕꯣ ꯉꯥꯡꯗ꯭ꯔꯕꯗꯤ ꯀꯔꯤꯅꯣ ꯅꯪꯅ ꯌꯨꯝꯁꯤꯗ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯏꯆꯥꯁꯦ ꯃꯊꯛ ꯃꯈꯥ ꯑꯣꯟꯊꯣꯛꯄꯤꯔꯦꯗꯅ ꯀꯔꯝꯃꯥꯏꯅꯕꯨ ꯇꯧꯕꯅꯣ ꯈꯪꯗꯦ ꯍꯩꯈ꯭ꯔꯦ ꯑꯣꯏꯕ ꯇꯥꯅꯤꯡꯗꯦꯗ ꯏꯃꯥ ꯑꯗꯨꯝꯅꯒ ꯑꯩꯉꯣꯟꯗꯒꯗꯤ ꯉꯥꯡꯕꯤꯔꯛꯀꯅꯨꯗ ꯀꯔꯤ ꯉꯥꯡꯗꯕ ꯅꯪꯕꯨ ꯌꯨꯝꯁꯤꯗ ꯂꯥꯛꯄꯗꯒꯤ ꯆꯥꯛ ꯊꯣꯡꯕꯕꯨ ꯀꯌꯥ ꯌꯥꯎꯈ꯭ꯔꯕꯒꯦ ꯍꯥ ꯍꯣ ꯑꯗꯨꯗꯤꯅꯦ ꯑꯩꯅ ꯊꯣꯡꯉꯣꯏ ꯍꯥꯏꯗꯅ ꯊꯣꯡꯗ꯭ꯔꯤꯕ ꯈꯪꯉꯕ꯭ꯔꯥ ꯊꯣꯏꯕꯅ ꯑꯣꯍꯣ ꯌꯥꯔꯤꯁꯦ ꯑꯝꯇ ꯇꯨꯃꯤꯟ ꯂꯩꯔꯣ ꯅꯨꯄꯤ ꯅꯪꯁꯨ ꯏꯃꯥꯒ ꯃꯥꯟꯅꯔꯨꯅꯨ ꯏꯃꯥꯁꯦ ꯑꯍꯜ ꯑꯣꯏꯔꯛꯄꯒꯤ ꯄꯦꯡ ꯆꯣꯏꯗꯅ ꯄꯉꯥꯡ ꯉꯥꯡꯖꯔꯤꯅꯤ ꯈꯟꯗꯣ ꯃꯁꯤ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯀꯣ ꯃꯁꯦ ꯑꯁꯨꯝꯅ ꯅꯣꯡ ꯅꯤꯅꯤ ꯑꯃꯁꯨ ꯍꯧꯈꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯐꯖꯕꯤ ꯑꯃꯗꯤ ꯊꯣꯏꯕ ꯑꯅꯤꯗꯨ ꯐꯖꯕꯤꯒꯤ ꯃꯄꯥꯝꯗ ꯂꯥꯛꯂꯝꯃꯤ ꯐꯖꯕꯤꯒꯤ ꯃꯃꯥ ꯂꯩꯃꯅ
ꯍꯩꯃꯥ ꯏꯌꯥꯒ ꯏꯆꯥꯒ ꯂꯥꯛꯏꯗꯅ ꯅꯨꯡꯉꯥꯏꯔꯦꯗꯣ ꯑꯣꯟꯊꯣꯛꯅ ꯀꯔꯤꯅꯣ ꯄꯨꯔꯛꯏꯕ ꯃꯌꯥꯝꯁꯤꯅ ꯑꯣꯟꯊꯣꯛꯅ ꯌꯥꯝꯅ ꯄꯨꯔꯛꯑꯦꯗ ꯐꯖꯕꯤꯅ ꯏꯃꯥꯒꯤ ꯑꯆꯥ ꯑꯊꯛ ꯈꯔ ꯄꯨꯔꯛꯄꯅꯤꯗ ꯉꯥ ꯑꯆꯧꯕ ꯑꯃꯁꯨ ꯌꯥꯎꯕꯅꯤ ꯌꯥꯝꯃꯟꯈ꯭ꯔꯦꯅꯦ ꯅꯣꯏꯅ ꯄꯨꯔꯛꯏꯁꯦ ꯏꯃꯥꯗꯤ ꯉꯥꯒ ꯆꯥꯗꯕ ꯀꯨꯏꯔꯦꯗ ꯉꯁꯤꯗꯤ ꯍꯥꯎꯅ ꯆꯥꯔꯕ ꯍꯥꯏꯗꯨꯅꯤ ꯏꯃꯥ ꯅꯌꯥ ꯅꯨꯄꯥꯗ ꯍꯥꯎꯅ ꯊꯣꯡꯍꯟꯒꯦ ꯑꯗꯨꯒ ꯆꯥꯁꯦ ꯍꯥ ꯏꯕꯨꯡꯉꯣ ꯊꯣꯏꯕꯅ ꯊꯣꯡꯍꯟꯗꯣꯏꯕ ꯅꯠꯇꯦ ꯃꯥꯕꯨ ꯍꯩꯕ꯭ꯔꯅꯦ ꯌꯥꯅꯤ ꯏꯃꯥ ꯑꯩ ꯍꯦꯛꯇ ꯍꯥꯎꯅ ꯊꯣꯡꯗꯒꯦ ꯏꯃꯥꯗꯤ ꯑꯩꯅ ꯊꯣꯡꯕ ꯍꯦꯟꯖꯥꯡꯒ ꯑꯃꯠꯇ ꯆꯥꯖꯔꯝꯈꯤꯔꯣꯏ ꯍꯣꯔꯦꯟ ꯆꯥꯔꯒ ꯅꯌꯥꯅ ꯊꯣꯡꯕꯁꯦ ꯀꯌꯥꯝ ꯍꯥꯎꯒꯦꯗꯣ ꯈꯪꯅꯤ ꯌꯥꯝ ꯍꯥꯎꯕꯅꯤ ꯏꯃꯥ ꯃꯥꯅ ꯊꯣꯡꯕ ꯀꯨꯏꯔꯦ ꯑꯩꯗꯤ ꯌꯨꯝꯗꯒ ꯆꯥꯛ ꯍꯦꯟꯖꯥꯡ ꯊꯣꯡꯈꯤꯗꯕ ꯃꯥꯅ ꯑꯗꯨꯝ ꯊꯣꯡꯈꯤꯗꯅ ꯏꯌꯥꯗꯤ ꯏꯆꯥ ꯅꯨꯄꯤꯁꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯔꯦ ꯇꯧꯔꯤꯁꯤꯗꯤ ꯍꯣꯏ ꯏꯃꯥ ꯑꯩ ꯉꯥꯁꯦ ꯃꯅꯤꯡꯗ ꯁꯦꯝꯃꯨꯈꯤꯒꯦ ꯑꯁꯨꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯉꯥꯗꯨ ꯊꯣꯡꯗꯨꯅ ꯆꯥꯃꯤꯟꯅꯩ ꯂꯩꯃꯅ ꯍꯥꯏꯒꯨꯝꯗꯅ ꯍꯥꯎꯈ꯭ꯔꯦꯗ ꯉꯥꯁꯦ ꯏꯌꯥꯅ ꯊꯣꯡꯕꯩꯔ ꯀꯩꯅꯣ ꯍꯥꯎꯈ꯭ꯔꯦ ꯑꯗꯨꯝꯅ ꯃꯅꯦꯝꯅꯒ ꯍꯥꯏꯔꯛꯄꯗꯨꯗ ꯊꯣꯏꯕ ꯍꯔꯥꯎꯖꯩ ꯐꯖꯕꯤꯅ ꯍꯥꯎꯕꯅꯤ ꯏꯃꯥ ꯆꯥꯛ ꯍꯦꯟꯖꯥꯡ ꯊꯣꯡꯕ ꯌꯥꯝꯅ ꯍꯩꯕꯅꯤ ꯅꯌꯥ ꯅꯨꯄꯥꯁꯤ ꯏꯃꯥ ꯏꯄꯦꯝꯃ ꯏꯃꯥꯗꯤ ꯆꯥꯛ ꯌꯥꯝꯃꯦꯈꯩ ꯆꯥꯁꯤꯟꯗꯅ ꯂꯦꯡꯕꯒ ꯉꯝꯗ꯭ꯔꯦꯍꯦ ꯅꯣꯏ ꯆꯥꯍꯧꯈꯣꯀꯣ ꯏꯃꯥ ꯍꯧꯒꯠꯂꯒꯦ ꯅꯨꯄꯥ ꯑꯩꯁꯨ ꯇꯣꯛꯑꯒꯦ ꯅꯪ ꯂꯣꯏꯔꯒ ꯀꯣꯜ ꯂꯨꯈꯥꯛꯁꯦ ꯐꯠ ꯑꯝꯇ ꯐꯦꯡꯗꯣꯛꯄꯤꯔꯝꯃꯨꯀꯣ ꯌꯨꯝꯗ ꯐꯦꯡꯕꯅ ꯐꯦꯡꯕꯅꯤ ꯁꯤꯗ ꯐꯦꯡꯉꯨ ꯍꯥꯏꯔꯗꯤ ꯅꯪꯁꯨ ꯐꯖꯃꯟꯗꯦꯍꯦ ꯅꯨꯄꯤ ꯑꯁ ꯀꯩꯗꯧꯒꯦ ꯑꯗꯨꯕꯣ ꯁꯤꯗ ꯐꯦꯡꯉꯁꯨ ꯌꯨꯝꯗ ꯐꯦꯡꯉꯁꯨ ꯆꯞ ꯃꯥꯟꯅꯗ꯭ꯔꯣ ꯅꯨꯄꯥ ꯑꯩꯈꯣꯏꯅ ꯆꯥꯕꯒꯤ ꯂꯨꯈꯥꯛꯁꯤꯕꯨ ꯀꯃꯥꯏꯅ ꯏꯃꯥꯗ ꯐꯦꯡꯍꯟꯗꯣꯏꯅꯣ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯑꯗꯨꯁꯨ ꯍꯣꯏꯁꯦ ꯁꯤ ꯐꯦꯡꯕꯒꯤꯕꯨ ꯀꯌꯥꯝ ꯀꯨꯏꯕꯅꯣ ꯁꯠ ꯐꯦꯡꯗꯣꯛꯑꯝꯕ ꯍꯥꯏꯗꯨꯅꯤ ꯊꯣꯏꯕ ꯂꯨꯈꯥꯛꯁꯤꯡꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯃꯅꯤꯡꯗ ꯄꯨꯊꯣꯛꯂꯒ ꯀꯣꯜꯂꯤꯛꯁꯤꯡꯗꯨ ꯐꯦꯡꯉꯤ ꯇꯧꯔꯤꯕ ꯃꯇꯧꯗꯨ ꯊꯪꯅꯕꯒꯤ ꯃꯧꯁꯤꯡꯅ ꯎꯔꯒ ꯑꯁꯨꯝꯅ ꯍꯥꯏꯅꯩ ꯁꯅꯥꯔꯩꯅ ꯊꯣꯏꯅꯣ ꯅꯪꯕꯨ ꯌꯦꯡꯉꯨꯅꯦ ꯃꯣꯏꯒꯤ ꯅꯤꯡꯉꯣꯜ ꯃꯋꯥꯁꯦ ꯀꯣꯜ ꯂꯨꯈꯥꯛꯀ ꯐꯦꯡꯉꯤꯁꯤ ꯌꯦꯡꯉꯣ ꯃꯤ ꯊꯣꯏꯅꯨꯅ ꯍꯣꯏꯅꯦ ꯅꯠꯇꯦ ꯁꯤꯕꯨ ꯅꯨꯄꯥꯁꯤꯗ ꯇꯧꯍꯜꯂꯤꯁꯤꯕꯨ ꯃꯣꯏꯕꯨ ꯍꯧꯅꯕ꯭ꯔꯥ ꯍꯥꯏꯋꯥꯅꯤꯗ ꯑꯣꯟꯊꯣꯛꯄꯒꯤ ꯏꯃꯨꯡ ꯍꯥꯏꯗꯨꯅꯤꯍꯦ ꯏꯅꯦ ꯂꯩꯃꯍꯣꯏꯁꯦ ꯅꯤꯡꯉꯣꯜ ꯃꯋꯥ ꯀꯣꯟ ꯐꯦꯡꯍꯟꯕ ꯀꯥꯏꯗꯤ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯎꯖꯗ꯭ꯔꯤꯀꯣ ꯑꯩ ꯐꯖꯕꯤꯁꯦ ꯃꯥꯒꯤ ꯅꯨꯄꯥꯁꯦ ꯃꯣꯏ ꯅꯨꯄꯥ ꯃꯌꯨꯝꯗꯁꯨ ꯅꯨꯄꯥꯁꯤꯅ ꯀꯅꯥꯒꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏ ꯇꯧꯍꯜꯂꯦꯅ ꯍꯥꯏꯕꯅꯤ ꯍꯣꯏꯅꯦ ꯑꯗꯨꯒꯤ ꯋꯥꯗꯣ ꯅꯍꯥꯟ ꯀꯅꯥꯅꯣꯅ ꯑꯩꯉꯣꯟꯗ ꯍꯥꯏꯐꯦꯠ ꯍꯥꯏꯔꯛꯈꯤꯕꯅꯤꯅꯦ ꯑꯁꯦꯡꯕꯒꯤꯔꯣ ꯑꯗꯨꯕꯣ ꯍꯣꯏꯃꯤ ꯅꯪꯕꯣ ꯑꯗꯣ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯅꯨꯄꯥꯁꯤꯗ ꯑꯁꯨꯝꯅ ꯇꯧꯍꯟꯕꯁꯤꯗꯤ ꯇꯁꯦꯡꯅ ꯐꯠꯇꯦꯀꯣ ꯃꯁꯦ ꯃꯤ ꯏꯋꯥ ꯏꯄꯨꯔꯣꯏꯕ ꯍꯥꯏꯁꯤꯗꯤ ꯃꯤꯠꯅ ꯎꯕ ꯏꯁꯣꯔꯅꯤ ꯍꯥꯏꯅꯩꯅꯤ ꯍꯦꯟꯃꯜꯂꯤ ꯇꯁꯦꯡꯅ ꯃꯣꯏꯒꯤ ꯃꯑꯣꯡꯁꯤꯗꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯐꯖꯕꯤꯅ ꯅꯨꯄꯥ ꯇꯥꯕ꯭ꯔꯣ ꯀꯩꯅꯣ ꯅꯨꯄꯤ ꯀꯩ ꯍꯥꯏꯒꯦ ꯅꯪ ꯂꯩ ꯀꯧꯔꯤꯕꯣ ꯅꯨꯄꯥ ꯉꯁꯤꯗꯤ ꯑꯩ ꯏꯁꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯐꯤ ꯑꯃꯣꯠꯄ ꯈꯔ ꯂꯩꯔꯤꯁꯤꯡꯁꯦ ꯑꯁꯤꯒꯤꯗ ꯁꯤꯗꯣꯛꯄꯤꯌꯣ ꯍꯦꯔ ꯅꯪꯒꯤ ꯐꯤꯁꯤꯗꯤ ꯅꯪ ꯑꯗꯨꯝ ꯁꯨꯖꯧ ꯀꯩꯅꯣ ꯑꯩ ꯏꯁꯥꯁꯦ ꯅꯨꯡꯉꯥꯏꯃꯟꯗꯗꯅ ꯍꯥꯏꯕꯅꯤ ꯀꯩꯗꯧꯒꯦ ꯅꯨꯄꯥ ꯅꯪꯕꯣ ꯑꯁꯤꯈꯛ ꯁꯨꯕꯕꯨ ꯅꯪꯒꯤ ꯐꯤ ꯁꯨꯕꯗꯣ ꯏꯃꯥ ꯎꯔꯒ ꯑꯃꯨꯛ ꯉꯥꯡꯂꯛꯀꯅꯤ ꯇꯧꯅꯤ ꯏꯃꯥꯗꯨ ꯂꯩꯇꯕꯅꯤ ꯉꯁꯥꯏ ꯃꯔꯨꯞꯀꯤ ꯁꯦꯜ ꯄꯤꯔꯨꯅꯦ ꯍꯥꯏꯗꯅ ꯊꯣꯛꯈꯤꯕꯅꯤ ꯁꯤ ꯀꯨꯏꯔꯣꯏꯁꯤ ꯏꯃꯥ ꯍꯜꯂꯛꯇ꯭ꯔꯤꯉꯩꯗ ꯐꯠ ꯑꯝꯇ ꯁꯨꯗꯣꯛꯄꯤꯌꯨꯁꯤ ꯇꯁꯦꯡꯅ ꯑꯩ ꯏꯁꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯗꯧꯅꯦꯕ ꯍꯣꯏꯁꯤ ꯀꯩꯗꯧꯋꯦꯒꯦ ꯑꯩꯒꯤ ꯅꯨꯄꯤꯅ ꯃꯁꯥ ꯉꯝꯗ꯭ꯔꯒꯕꯨ ꯐꯤ ꯈꯔ ꯁꯨꯕꯕꯨ ꯀꯩꯅꯣ ꯀꯣꯛ ꯁꯨꯗꯣꯛꯑꯒ ꯂꯣꯏꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯐꯤꯁꯤꯡꯗꯣ ꯁꯨꯃꯥꯡ ꯅꯥꯀꯜ ꯑꯗꯨꯗ ꯄꯨꯊꯣꯛꯂꯒ ꯁꯨꯔꯝꯃꯤ ꯊꯣꯏꯕ ꯏꯁꯩꯒ ꯉꯪꯗꯅ ꯁꯨꯔꯤ ꯆꯥꯛꯁꯨ ꯊꯣꯡꯖꯒꯦ ꯐꯤꯁꯨ ꯁꯨꯖꯒꯦ ꯑꯉꯥꯡꯁꯨ ꯑꯩꯅ ꯂꯧꯖꯒꯦ ꯏꯁꯩꯗꯣ ꯉꯪꯂꯒ ꯌꯦꯡꯊꯣꯛꯂꯨꯕꯗ ꯃꯃꯥꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯪꯂꯛꯂꯤꯗꯨ ꯎꯕꯗ ꯏꯈꯪ ꯈꯪꯅ ꯏꯃꯥ ꯍꯜꯂꯛꯕ꯭ꯔꯣ ꯍꯥꯏ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯗꯣ ꯍꯥ ꯏꯃꯥ ꯏꯄꯦꯝꯃ ꯐꯅꯦꯛ ꯁꯨꯔꯤꯕ ꯍꯥꯏꯗꯨ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ ꯃꯁꯦ ꯂꯣꯏꯔꯦꯗꯀꯣ ꯑꯩ ꯂꯣꯏꯔꯦꯗꯀꯣ ꯃꯁꯤꯗꯤ ꯅꯣꯡꯃꯒꯤ ꯐꯔꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯂꯩꯅꯥ ꯁꯨꯝ ꯍꯦꯟꯖꯜꯂꯦꯗꯅ ꯃꯁꯤꯕꯨ ꯑꯩꯕꯨ ꯀꯔꯝꯃꯥꯏꯅ ꯉꯥꯡꯅꯗꯣꯏꯅꯣꯅꯦ ꯏꯃꯥ ꯐꯖꯕꯤꯗꯣ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕ ꯑꯗ ꯃꯥꯒꯤ ꯐꯤꯁꯦ ꯑꯩꯅ ꯁꯨꯝ ꯁꯨꯗꯣꯛꯄꯤꯔꯝꯕꯅꯤꯗ ꯑꯣ ꯏꯕꯨꯡꯉꯣ ꯅꯪꯗꯤ ꯄꯨꯝꯂꯣꯏ ꯂꯣꯏꯔꯦꯗꯀꯣ ꯅꯪꯗꯤ ꯑꯙꯥ ꯃꯣꯔꯥꯒꯤ ꯂꯩꯅꯥꯁꯦ ꯐꯖꯅ ꯆꯨꯔꯦꯗꯅ ꯍꯦꯛ ꯇꯧꯔꯒ ꯑꯁꯤ ꯍꯦꯛꯇ ꯍꯥꯏꯔꯛꯀꯅꯤꯕ ꯑꯩꯈꯣꯏ ꯃꯥꯁꯦ ꯃꯤ ꯃꯁꯥ ꯉꯝꯗꯕꯩꯅ ꯍꯥꯏꯔꯦꯗꯅ ꯀꯔꯤ ꯃꯁꯥ ꯉꯝꯗꯕ ꯀꯔꯤꯒꯤ ꯃꯁꯥ ꯉꯝꯗꯕꯅꯣ ꯃꯁꯥꯒꯤ ꯃꯐꯤ ꯐꯥꯎ ꯁꯨꯅꯤ ꯈꯪꯗ꯭ꯔꯕꯗꯤ ꯊꯕꯛ ꯇꯧꯒꯦꯀꯣ ꯉꯁꯤ ꯃꯁꯤꯗ ꯀꯧꯈꯥꯏꯒꯗꯍꯦ ꯑꯁ ꯀꯝꯗꯧꯋꯤ ꯁꯤ ꯑꯣꯏꯔꯗꯤ ꯐꯔꯩꯅꯤꯕ ꯁꯤ ꯑꯣꯏꯔꯗꯤ ꯐꯔꯛꯀꯗ꯭ꯔꯅ ꯁꯨꯝ ꯌꯦꯡꯒꯦꯅ ꯌꯦꯡꯕꯅꯤ ꯌꯥꯗꯦ ꯅꯣꯡꯃꯒꯤ ꯐꯠꯇꯕ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ ꯃꯤꯅ ꯇꯧꯅꯗꯕ ꯊꯕꯛ ꯉꯥꯛꯇꯅꯤ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯇꯧꯔꯛꯏꯁꯤ
ꯑꯁ ꯃꯤꯅ ꯋꯥꯅ ꯁꯨꯖꯕ ꯐꯤꯁꯦ ꯑꯩ ꯀꯧꯈꯥꯏꯈ꯭ꯔꯦ ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤ ꯑꯩꯗꯤ ꯄꯦꯜꯂꯕꯅꯤ ꯀꯔꯤ ꯄꯦꯟꯕ ꯍꯥꯏꯗꯤ ꯀꯩꯅꯣ ꯑꯩꯅ ꯅꯪ ꯆꯥꯎꯅꯕ ꯌꯣꯛꯂꯛꯏꯁꯤ ꯑꯁꯨꯝꯅ ꯃꯊꯣꯡ ꯍꯨꯛꯇꯕ ꯊꯕꯛꯁꯤ ꯇꯧꯅꯕ꯭ꯔꯥ ꯍꯥ ꯃꯄꯥꯟꯗ ꯂꯥꯎꯅꯔꯤꯕꯗꯨ ꯇꯥꯕꯗ ꯐꯖꯕꯤ ꯊꯣꯛꯂꯛꯇꯨꯅ ꯀꯩꯅꯣ ꯇꯧꯔꯝꯃꯤꯁꯤꯅ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯍꯩꯃꯧ ꯊꯣꯛꯂꯛꯎ ꯂꯥꯎ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯂꯥꯎ ꯀꯩꯅꯣ ꯏꯃꯥ ꯑꯃꯨꯛ ꯀꯩꯗꯧꯔꯒꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯋꯥꯅ ꯄꯨꯔꯣꯏꯕꯁꯤꯗ ꯅꯪꯅ ꯁꯦꯠꯄꯒꯤ ꯐꯅꯦꯛ ꯁꯨꯍꯜꯂꯤꯕꯁꯦ ꯏꯃꯥ ꯏꯁꯥ ꯉꯝꯗꯗꯅ ꯁꯨꯍꯟꯕꯅꯤ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯐꯤꯁꯤ ꯁꯨꯕꯒꯤꯔꯣ ꯏꯃꯥꯅ ꯎꯔꯥꯎ ꯊꯔꯥꯎꯔꯤꯁꯤꯕꯣ ꯐꯅꯅ ꯁꯥ ꯉꯝꯗ꯭ꯔꯕꯁꯨ ꯐꯅꯦꯛ ꯁꯨꯍꯜꯂꯤꯁꯤꯕꯨ ꯅꯪ ꯈꯔꯗꯤ ꯍꯦꯟꯃꯟꯗ꯭ꯔꯣ 이베마 이마 ꯀꯩꯒꯤꯅꯣ 이마ꯅ ꯑꯩꯈꯣꯏꯗ ꯀ꯭ꯔꯛ ꯌꯥꯝ ꯌꯦꯡꯁꯤꯜꯂꯤꯁꯤꯕꯣ ꯑꯩꯈꯣꯏ ꯏꯇꯩ ꯏꯅꯥꯎ ꯌꯥꯅꯕꯒꯤ ꯇꯧꯖꯕꯅꯤ ꯃꯁꯤꯗ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯏꯃꯥꯅ ꯈꯠꯅꯕ ꯍꯧꯔꯤꯁꯤ ꯀꯩꯅꯣ ꯏꯁ ꯃꯁꯤ ꯀꯌꯥꯗ ꯉꯝꯃꯤꯅꯤ ꯌꯦꯡꯉꯨꯅꯦꯍꯦ ꯍꯩ ꯑꯁꯤꯒꯨꯝꯕ ꯃꯊꯣꯡ ꯍꯨꯛꯇꯕ ꯊꯕꯛꯁꯦ ꯇꯊꯣꯠ ꯑꯩꯒꯤ ꯌꯨꯝꯁꯤꯗꯗꯤ ꯌꯥꯔꯣꯏ ꯈꯪꯗꯕ꯭ꯔꯥ ꯅꯣꯏꯒꯤ ꯁꯤꯒꯨꯝꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯔꯕꯗꯤ ꯅꯣꯏꯅ ꯄꯥꯝꯅ ꯇꯧꯔꯁꯨ ꯅꯠꯇꯦ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯤ ꯇꯧꯅꯩ ꯇꯧꯅꯗꯦꯁꯦ ꯅꯣꯏ ꯅꯃꯥ ꯂꯝꯕꯥꯏꯕꯤꯗꯨꯅ ꯀꯔꯤꯝꯇ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯇ꯭ꯔꯕ꯭ꯔꯣ ꯍꯦꯔ ꯏꯃꯥ ꯌꯨꯝꯒꯤ ꯏꯃꯥꯒꯗꯤ ꯄꯜꯂꯛꯀꯅꯨꯗ ꯄꯜꯂꯦ ꯄꯟꯗ ꯌꯥꯗꯗꯅ ꯄꯜꯂꯤꯕ ꯑꯩꯒꯤꯁꯤ ꯃꯌꯨꯝ ꯄꯥꯜꯂꯅꯤꯗꯤ ꯈꯪꯂꯒ ꯃꯆꯥꯅꯨꯄꯤꯁꯤꯗ ꯌꯨꯝꯕꯥꯜꯂꯣꯏꯒ ꯀꯔꯤꯝꯇ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯇꯕ꯭ꯔꯥ ꯁꯤꯅꯤ 이베마 ꯅꯪ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯝꯂꯒꯅꯅꯦ ꯅꯄꯥꯝꯗ ꯆꯠꯂꯒ ꯅꯅꯤꯡ ꯇꯧꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯔꯣ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥ ꯑꯄꯪꯕꯁꯤꯗꯗꯤ ꯑꯁꯨꯝꯅ ꯃꯇꯨꯡꯗ ꯈꯛ ꯇꯧꯍꯟꯕ ꯌꯥꯔꯣꯏ ꯐꯔꯤ ꯀꯩꯅꯣ ꯑꯩꯕꯨ ꯅꯣꯏꯒꯤ ꯅꯌꯨꯝꯁꯤꯗꯒ ꯌꯥꯝꯅ ꯂꯩꯅꯤꯡꯂꯨꯕ ꯃꯥꯜꯂꯨꯔꯕ꯭ꯔꯣ ꯆꯠꯈꯤꯅꯤ ꯑꯩꯁꯨ ꯌꯨꯝꯗ ꯆꯠꯈꯤꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯊꯣꯏꯕꯗꯤ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯃꯄꯥꯝꯗ ꯑꯁꯦꯡꯕ ꯆꯠꯈꯤꯗꯕꯣꯏ ꯅꯤꯡꯗꯅ ꯅꯨꯄꯤ ꯅꯪ ꯆꯠꯈꯤꯅꯣ ꯅꯨꯄꯤꯁꯦ ꯉꯥꯏꯈꯣꯃꯤ ꯏꯃꯥꯅ ꯄꯪꯉꯥꯡꯉꯩꯕꯨ ꯆꯠꯈꯤꯅꯣ ꯅꯨꯄꯤ ꯃꯆꯥ ꯃꯃꯧꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯇꯊꯣꯠꯇꯤ ꯃꯊꯃꯣꯏ ꯆꯥꯛꯄ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ ꯏꯁ ꯂꯣꯏꯔꯦꯗꯅ ꯇꯧꯔꯤꯁꯤꯗꯤ ꯇꯊꯣꯠ ꯃꯥꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯆꯥ ꯃꯃꯧꯒꯤ ꯃꯇꯧ ꯑꯁꯤꯗ ꯈꯣꯏꯗꯧ ꯁꯥꯎꯒꯠꯄ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ ꯉꯁꯤꯁꯨ ꯊꯣꯏꯕꯗꯨ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯒꯤ ꯏꯁꯤꯡ ꯍꯣꯜꯂꯤ ꯃꯥꯒꯤ ꯃꯑꯣꯡꯗꯨ ꯎꯕꯗ ꯂꯩꯀꯥꯏꯒꯤ ꯃꯧ ꯑꯃꯅ ꯊꯣꯏꯕ ꯅꯪꯗꯤ ꯁꯅꯥꯕꯨꯟ ꯑꯗꯨꯒ ꯏꯁꯤꯡꯒ ꯌꯥꯝ ꯀꯟꯅ ꯍꯣꯜꯂꯤꯗ ꯃꯔꯝ ꯌꯥꯝ ꯃꯣꯛꯏꯀꯣ ꯊꯣꯏꯕꯁꯦ ꯁꯅꯥꯕꯨꯟ ꯌꯦꯞꯄꯒ ꯌꯥꯝ ꯍꯩꯌꯦꯕ ꯈꯔ ꯍꯩꯇꯕ ꯌꯥꯗ꯭ꯔꯤꯗ ꯏꯃꯥ ꯑꯗꯨꯒꯤꯅꯤ ꯃꯁꯤꯗꯤ ꯃꯤꯅ ꯍꯥꯏꯅꯕꯗꯨ ꯆꯨꯝꯃꯦꯗꯅ ꯇꯧꯔꯤꯁꯤꯗꯤ ꯄꯨꯔꯥ ꯑꯙꯥ ꯃꯣꯔꯥꯗꯣ ꯑꯣꯏꯔꯦꯗꯅ ꯈꯣꯝꯕ ꯃꯇꯥꯎ ꯊꯣꯏꯕꯕꯨ ꯊꯕꯛ ꯆꯠꯅꯕ ꯍꯥꯏꯗꯅ ꯍꯧꯕ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯃꯇꯥꯎꯅ ꯁꯅꯥꯕꯨꯟ ꯌꯦꯞꯂꯒ ꯏꯁꯤꯡ ꯍꯣꯜꯂꯤꯕꯗꯨ ꯎꯕꯗ ꯀꯔꯤꯅꯣꯅꯦ ꯏꯇꯥꯎ ꯊꯕꯛ ꯆꯠꯄ ꯊꯦꯡꯉꯦ ꯍꯥꯏꯔꯒ ꯏꯁꯤꯡ ꯍꯣꯟꯗꯅ ꯂꯩꯔꯝꯃꯤꯁꯤꯕꯣ ꯏꯇꯥꯎ ꯆꯥꯛꯈꯨꯝꯒꯤ ꯏꯁꯤꯡ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯤ ꯑꯗꯨꯅ ꯏꯁꯤꯡ ꯈꯔ ꯍꯣꯜꯂꯝꯕꯅꯤꯗ ꯍꯦꯔ ꯑꯗꯨꯕꯨ ꯏꯇꯥꯎ ꯅꯪꯒꯤꯅ ꯊꯧꯔꯦꯗ ꯅꯨꯄꯤ ꯑꯉꯥꯡꯅ ꯇꯧꯗꯧ ꯊꯕꯛꯇꯨꯕꯨ ꯅꯪꯅ ꯍꯦꯛ ꯇꯧꯔꯗꯅ ꯌꯦꯡꯅꯤꯡꯈꯤꯗ꯭ꯔꯦ ꯁꯅꯥꯕꯨꯟ ꯑꯗꯨꯒ ꯑꯝꯇ ꯊꯝꯃꯨꯔꯆꯣ ꯑꯁ ꯌꯥꯗꯗꯧꯔꯤꯅꯦ ꯏꯇꯥꯎ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯔꯝꯃꯨ ꯑꯩ ꯐꯠ ꯂꯣꯏꯁꯤꯜꯂꯛꯈꯤꯒꯦ ꯍꯣꯏꯅꯦ ꯁꯠ ꯂꯣꯏꯁꯤꯜꯂꯣ ꯊꯦꯡꯉꯕꯅꯤ ꯈꯣꯝꯕ ꯃꯇꯥꯎꯒꯤ ꯃꯇꯧꯗꯨꯗ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ ꯃꯁꯤꯗꯤ ꯄꯨꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦꯗꯅ ꯃꯤꯅ ꯍꯥꯏꯅꯔꯤꯁꯤ ꯑꯩꯗꯤ ꯄꯪꯍꯥꯏ ꯍꯥꯏꯅꯔꯤꯔ ꯈꯜꯂꯤ ꯑꯗꯨꯒꯗꯤ ꯑꯁꯤꯗꯤ ꯑꯙꯥ ꯃꯣꯔꯥ ꯃꯀꯣꯛ ꯑꯣꯏ ꯂꯩꯔꯝꯃꯤꯗꯅ ꯊꯣꯏꯕꯁꯨ ꯃꯐꯤ ꯃꯔꯣꯟ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯊꯣꯛꯂꯛꯏ ꯏꯇꯥꯎ ꯂꯣꯏꯔꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣꯍꯦ ꯍꯣꯏ ꯏꯇꯥꯎ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯊꯕꯛ ꯆꯠꯃꯤꯟꯅꯈ꯭ꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯗꯥꯡ ꯑꯃꯅꯤ ꯊꯣꯏꯕ ꯑꯃꯗꯤ ꯃꯇꯥꯎ ꯈꯣꯝꯕ ꯑꯅꯤꯗꯨ ꯌꯨ ꯊꯛꯏ ꯈꯣꯝꯕꯅ ꯏꯇꯥꯎ ꯁꯦ ꯊꯛꯆꯤꯜꯂꯣꯃꯤ ꯅꯪꯕꯨ ꯁꯤꯈꯛ ꯊꯛꯄꯕꯨ ꯅꯪ ꯁꯤꯗꯤ ꯅꯨꯄꯥ ꯅꯠꯇꯗꯧꯅ ꯑꯁ ꯌꯥꯔꯦ ꯏꯇꯥꯎ ꯌꯥꯔꯦꯕ ꯑꯩ ꯁꯤꯗꯒꯤ ꯍꯦꯟꯅ ꯄꯥꯏꯔꯗꯤ ꯑꯩꯈꯣꯏ ꯅꯨꯄꯤꯅ ꯁꯣꯏꯗꯅ ꯋꯥ ꯊꯣꯛꯑꯅꯤꯕ ꯍꯩꯔꯥꯟ ꯃꯈꯥ ꯇꯥꯅ ꯁꯤꯅ ꯂꯣꯏꯔꯒꯦꯕ ꯑꯦꯔꯥ ꯀꯩꯅꯣ ꯏꯇꯥꯎꯅ ꯉꯥꯡꯉꯤꯗꯨꯕꯨ ꯏꯇꯥꯎꯅ ꯅꯪꯒꯤ ꯅꯨꯄꯤ ꯑꯗꯨ ꯌꯥꯝ ꯀꯤꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣ ꯀꯤꯕꯒꯤ ꯋꯥ ꯅꯠꯇꯦꯗ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯃꯆꯤꯡ ꯑꯃ ꯇꯧꯏ ꯑꯗꯨꯅꯅꯤ ꯃꯥꯅ ꯍꯥꯏꯕ ꯍꯦꯛ ꯌꯥꯗꯕꯗ ꯃꯥꯅ ꯇꯧꯗꯣꯏꯕ ꯏꯁꯧꯗꯣ ꯑꯩ ꯇꯟꯕ ꯃꯥꯟꯅꯕꯗꯣ ꯇꯥꯅꯤꯡꯗꯦꯗ ꯏꯇꯥꯎ ꯑꯗꯨꯕꯨ ꯋꯥꯅꯦꯅ ꯅꯨꯄꯤ ꯃꯣꯏꯅ ꯂꯝ ꯄꯪꯍꯦꯟ ꯍꯦꯟꯕ ꯌꯥꯕ꯭ꯔꯣ ꯑꯩ ꯋꯥ ꯍꯥꯏꯒꯦꯁꯤ ꯏꯇꯥꯎ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯈꯥꯗ ꯊꯝꯗꯧꯕ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯃꯈꯥꯗ ꯊꯝꯕ ꯍꯥꯏꯗꯅ ꯃꯣꯏꯕꯨ ꯅꯝꯊꯔꯒ ꯊꯝꯃꯣ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯌꯨꯝꯒꯤ ꯃꯧ ꯑꯣꯏꯅ ꯃꯥꯒꯤ ꯃꯊꯧ ꯃꯁꯛ ꯈꯪꯅ ꯇꯧꯕ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯕꯨ ꯏꯁꯣꯔꯅꯤ ꯈꯟꯗꯨꯅ ꯀꯤ ꯍꯪꯒꯣꯏꯅ ꯆꯠꯇꯧ ꯑꯗꯨꯗꯤ ꯅꯠꯇꯦ ꯏꯇꯥꯎꯗꯤ ꯅꯨꯄꯤꯗꯨꯗ ꯗꯨꯛ ꯊꯥꯔꯒ ꯂꯥꯏ ꯂꯥꯠ ꯂꯩ ꯑꯗꯨꯅꯗꯤ ꯏꯇꯥꯎꯕꯨ ꯀꯅꯥꯅꯣ ꯁꯤꯠꯇꯣꯏꯅꯣ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯅꯁꯨ ꯏꯇꯥꯎꯕꯨ ꯁꯤꯠꯇꯦ ꯍꯦꯔꯥ ꯑꯗꯨꯗꯤ ꯅꯪ ꯁꯦꯟꯃꯟꯗ꯭ꯔꯣ ꯃꯇꯥꯎ ꯃꯤ ꯑꯇꯣꯞꯄꯅ ꯍꯥꯏꯕꯅꯤ ꯅꯪꯃꯛꯅ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ ꯍꯦꯟꯃꯟꯗꯦ ꯅꯠꯇꯦ ꯏꯇꯥꯎ ꯋꯥꯠꯄꯨ ꯋꯥꯠꯃꯜꯂꯕꯅꯤ
ꯅꯪ ꯇꯧꯔꯤꯗꯨꯒ ꯍꯥꯏꯔꯨꯔꯗꯤ ꯏꯇꯥꯎꯅ ꯇꯧꯔꯦ ꯑꯗꯨꯃꯥꯏꯅ ꯀꯅꯥꯅꯕꯨ ꯇꯧꯒꯦ ꯁꯤ ꯑꯩꯈꯣꯏꯗꯤ ꯂꯨꯅ ꯇꯧꯕ ꯀꯥꯟꯗ ꯌꯥꯝ ꯊꯤ ꯂꯨꯅ ꯇꯧ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗꯁꯨ ꯌꯥꯗꯦ ꯍꯥꯏꯕ ꯈꯪꯍꯜꯂꯤ ꯃꯁꯤ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯁꯤ ꯏꯇꯥꯎꯒꯤ ꯑꯗꯨꯃꯥꯏꯅ ꯌꯨꯝ ꯄꯥꯟꯗꯣꯏ ꯑꯣꯏꯔꯗꯤ ꯄꯥꯟꯗ꯭ꯔꯁꯨ ꯇꯣꯛꯆꯔꯒꯦ ꯃꯤꯅ ꯊꯤꯅ ꯉꯥꯡꯅꯗꯣꯏ ꯁꯔꯨꯛ ꯑꯗꯨ ꯏꯇꯥꯎ ꯀꯃꯥꯏꯅ ꯅꯨꯄꯤꯕꯨ ꯋꯥꯔꯛꯇꯣꯏꯅꯣ ꯁꯦ ꯍꯤꯗꯥꯛꯁꯤꯃ ꯊꯛꯆꯤꯜꯂꯨ ꯑꯗꯨꯒ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯑꯁꯨꯝꯅ ꯈꯣꯝꯕꯅ ꯊꯣꯏꯕꯗ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯝꯃꯤ ꯈꯣꯝꯕꯅ ꯁꯨꯃꯥꯏꯅ ꯇꯧꯒꯗꯕ ꯈꯪꯉꯕ꯭ꯔꯥ ꯁꯤꯕꯨ ꯇꯧꯔꯕ ꯅꯪꯒꯤ ꯅꯨꯄꯤꯗꯨꯅ ꯏꯇꯥꯎꯁꯦ ꯀꯤꯗꯅ ꯅꯪꯅ ꯍꯥꯏꯕ ꯂꯣꯏ ꯏꯜꯂꯗꯧꯅꯤ ꯍꯣꯏ ꯏꯇꯥꯎ ꯑꯩ ꯍꯣꯔꯦꯟ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯏꯇꯥꯎꯅ ꯍꯥꯏꯗꯣ ꯍꯦꯛꯇ ꯇꯧꯔꯒꯦ ꯍꯤꯗꯥꯛꯇꯣ ꯈꯔꯒ ꯍꯩꯖꯤꯜꯂꯣ ꯏꯁꯥꯁꯦ ꯁꯥꯒꯠꯍꯟꯒꯦ ꯅꯨꯄꯤ ꯋꯥꯔꯛꯀꯦ ꯉꯁꯤꯗꯤ ꯑꯩ ꯅꯨꯄꯤ ꯋꯥꯔꯛꯀꯦꯕ ꯊꯣꯏꯕ ꯍꯤꯗꯥꯛ ꯑꯗꯨ ꯊꯛꯄ ꯌꯥꯕ ꯊꯛꯇꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯌꯨꯝ ꯌꯧꯔꯕꯗ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯏ ꯊꯣꯡ ꯍꯥꯡꯉꯣ ꯅꯨꯄꯤ ꯊꯣꯡ ꯍꯥꯡꯉꯣ ꯍꯥꯏꯁꯦ ꯇꯥꯗ꯭ꯔꯣ ꯅꯪ ꯐꯖꯕꯤꯅ ꯅꯨꯄꯥ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯔꯨꯒꯦ ꯉꯁꯥꯏꯗꯒꯤ ꯍꯧꯖꯤꯛꯇ ꯌꯨꯝꯁꯤꯗ ꯍꯜꯂꯛꯏꯁꯤꯕꯣ ꯅꯠꯇꯦ ꯆꯥꯛꯀꯁꯤꯅ ꯀꯅꯥ ꯂꯥꯛꯑꯒ ꯊꯣꯡꯉꯦ ꯍꯥꯏꯗꯅ ꯇꯧꯔꯤꯅꯣ ꯅꯪꯒꯤꯗꯨꯕꯣ ꯌꯨꯅꯝꯁꯤꯗꯤ ꯍꯟꯗꯣꯛꯑꯁꯦ ꯑꯩ ꯆꯪꯒꯦ ꯏꯟꯈꯥꯏꯔꯝꯃꯒ ꯆꯪꯈꯤꯅꯦ ꯅꯨꯄꯥ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯌꯨ ꯊꯛꯑꯣ ꯍꯥꯏꯒꯦ ꯍꯥ ꯊꯛꯅꯤꯡꯗꯅ ꯊꯛꯏꯅꯦ ꯅꯊꯧ ꯂꯩꯕ꯭ꯔꯣ ꯅꯪꯒꯤ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯍꯦꯛꯇ ꯌꯥꯕ꯭ꯔꯣ ꯃꯁꯤ ꯌꯦꯡꯀꯣ ꯃꯁꯦ ꯅꯨꯄꯥ ꯅꯪ ꯑꯩ ꯁꯥꯎꯔꯛꯇꯅ ꯁꯣꯏꯔꯣꯏꯍꯦ ꯉꯁꯤ ꯅꯪ ꯀꯩꯗꯧꯗꯣꯏꯕ ꯍꯥ ꯅꯪ ꯁꯥꯎꯔꯒ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯅꯨꯄꯥ ꯅꯪ ꯌꯥꯝ ꯍꯧꯅꯨꯍꯦ ꯉꯁꯤ ꯅꯊꯤꯕꯣꯡꯅ ꯌꯨ ꯊꯛꯄꯒ ꯂꯥꯏꯔꯤ ꯍꯧꯖꯤꯛ ꯆꯥꯛ ꯌꯥꯝ ꯊꯨꯅ ꯊꯣꯡꯉꯨꯆꯣ ꯆꯠꯂꯣ ꯑꯩ ꯆꯥꯛ ꯂꯥꯝꯃꯕꯅꯤ ꯍꯩꯃꯥ ꯆꯥꯛ ꯊꯣꯡꯉꯨꯔꯣ ꯍꯥꯏꯔꯒ ꯀꯩꯅꯣ ꯃꯥꯅ ꯁꯨꯝ ꯂꯦꯞꯄꯒ ꯂꯩꯔꯤꯁꯤꯕꯣ ꯅꯈꯨꯠ ꯄꯥꯜꯂꯤꯗꯣ ꯅꯊꯤꯕꯣꯡ ꯆꯥꯛꯐꯥꯎ ꯊꯣꯡꯉꯒ ꯆꯥꯕ ꯍꯩꯇ꯭ꯔꯕ ꯅꯪ ꯍꯩꯇ꯭ꯔꯒꯗꯣ ꯆꯔꯥ ꯍꯦꯜꯂꯨ ꯀꯔꯤꯕ ꯅꯨꯄꯥ ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ ꯃꯁꯤ ꯃꯃꯥꯏꯁꯤꯗ ꯈꯨꯄꯥꯛꯁꯤꯡ ꯊꯥꯖꯤꯟꯒꯦꯍꯦ ꯌꯨ ꯉꯥꯎꯔꯤꯕ ꯃꯀꯣꯛ ꯑꯁꯦ ꯋꯥꯈꯜ ꯇꯥꯅꯕ ꯈꯪꯕ꯭ꯔꯥ ꯅꯪ ꯃꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯍꯦꯛꯇ ꯊꯥꯖꯤꯜꯂꯛꯏꯅꯦ ꯅꯪꯒꯨꯝꯕꯅ ꯑꯩ ꯎꯁꯤꯠꯇ ꯌꯥꯕ꯭ꯔꯥꯗꯣ ꯅꯪ ꯈꯪꯕ꯭ꯔꯥ ꯅꯪ ꯍꯥ ꯈꯪꯕ꯭ꯔꯥ ꯅꯨꯄꯤ ꯅꯪꯅ ꯑꯩ ꯎꯁꯤꯠꯇ ꯌꯥꯕ꯭ꯔꯥ ꯍꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕ ꯌꯨꯒꯤ ꯃꯌꯥꯏꯅ ꯐꯖꯕꯤꯕꯨ ꯐꯖꯅ ꯐꯨꯔꯝꯃꯤ ꯐꯖꯕꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯑꯩ ꯁꯤꯔꯦ ꯀꯩꯅꯣ ꯅꯨꯄꯥ ꯅꯪꯅ ꯑꯩ ꯐꯨꯔꯤꯁꯤꯕꯣ ꯁꯤꯔꯦ ꯅꯍꯥꯏ ꯀꯔꯤꯅꯣ ꯅꯨꯄꯥ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯅꯪ ꯈꯪꯕ꯭ꯔꯥ ꯅꯪ ꯅꯍꯥꯟꯈꯩ ꯑꯩꯅ ꯁꯨꯝ ꯌꯦꯡꯒꯦꯅ ꯌꯦꯡꯕꯅꯦ ꯑꯩꯅ ꯁꯨꯝ ꯅꯨꯡꯁꯤꯗꯅ ꯂꯨꯅ ꯇꯧꯕꯁꯤꯗ ꯅꯪ ꯑꯩꯁꯦ ꯎꯁꯤꯠꯇ꯭ꯔꯦꯅꯦ ꯍꯥ ꯑꯩ ꯁꯤꯔꯦ ꯃꯤ ꯅꯨꯄꯥ ꯅꯪꯕꯨ ナꯏ ꯍꯥꯏꯕ ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯤꯗꯅ ꯃꯁꯤꯗꯤ ꯅꯥꯏ ꯍꯥꯏꯕꯅꯤ ꯅꯨꯄꯥ ꯅꯪꯕꯣ ꯀꯔꯤꯒꯤ ꯅꯥꯕ ꯃꯇꯨꯡꯗ ꯑꯩꯁꯦ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯇꯧꯈꯤꯗ꯭ꯔꯥ ꯍꯥ ꯅꯆꯤꯟꯗꯨ ꯈꯨꯝꯃꯨ ꯇꯥꯊꯣꯠ ꯉꯁꯤ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯉꯛꯄ ꯐꯥꯎꯏ ꯊꯣꯡꯖꯤꯜ ꯃꯔꯨꯝ ꯑꯗꯨꯗ ꯃꯆꯥꯅ ꯃꯃꯧ ꯐꯨꯔꯤꯕꯗꯨ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯉꯤ ꯇꯥꯊꯣꯠ ꯃꯄꯨꯛꯅꯤꯡꯗ ꯍꯥꯏꯖꯩ ꯀꯌꯥ ꯄꯦꯜꯂꯤ ꯈꯔ ꯌꯥꯝ ꯐꯨꯔꯗꯤ ꯐꯗꯧꯅꯤ ꯃꯁꯤ ꯈꯥꯎꯃꯩꯀꯣ ꯃꯁꯦ ꯊꯣꯏꯕꯅ ꯅꯪ ꯈꯪꯕ꯭ꯔꯥ ꯅꯪ ꯃꯇꯨꯡ ꯇꯧꯈꯤꯗ꯭ꯔꯥꯌꯣ ꯐꯨꯝꯍꯜꯂꯛꯄ ꯑꯗꯨꯗꯗꯤ ꯐꯖꯕꯤ ꯅꯥꯔꯗꯨꯅ ꯇꯧꯔꯔꯣꯏ ꯅꯨꯄꯥ ꯑꯩ ꯇꯧꯖꯔꯔꯣꯏ ꯑꯩ ꯂꯥꯜꯂꯦ ꯅꯨꯄꯥ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯣꯏꯕ ꯇꯨꯝꯃꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯅꯨꯃꯤꯠꯁꯤꯗꯤ ꯐꯅ ꯊꯦꯡ ꯂꯩꯔꯝꯃꯤꯗꯅ ꯉꯔꯥꯡ ꯈꯔ ꯍꯦꯟꯖꯤꯜꯂꯨꯕꯗꯒꯤ ꯃꯤꯀꯞꯀ ꯊꯣꯛꯇ꯭ꯔꯦ ꯇꯧꯔꯤꯁꯤ ꯀꯥꯟꯅꯗꯦ ꯉꯁꯤꯗꯤ ꯋꯥꯏꯔꯝꯒ ꯁꯤꯠꯄ ꯂꯥꯏꯔꯤ ꯆꯥꯛ ꯍꯥꯟꯅ ꯑꯝꯇ ꯊꯣꯡꯉꯨꯈꯤꯒꯦ ꯅꯠꯇ꯭ꯔꯗꯤ ꯐꯖꯕꯤꯅ ꯏꯁꯧ ꯂꯥꯡꯉꯛꯄ ꯇꯥꯔꯦ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯐꯖꯕꯤ ꯆꯪꯉꯛꯇꯨꯅ ꯃꯈꯣꯏꯗ ꯆꯥꯛ ꯂꯣꯏꯔꯦ ꯊꯕꯛ ꯆꯠꯄ ꯊꯦꯡꯈꯤꯕ ꯇꯥꯔꯦ ꯍꯛꯆꯥꯡ ꯆꯥꯏꯊꯕꯤꯅꯕ ꯇꯧꯕꯤꯔꯣ ꯊꯣꯏꯕ ꯉꯛꯅ ꯌꯦꯡꯉꯤ ꯐꯖꯕꯤꯗꯤ ꯉꯔꯥꯡꯒꯤ ꯊꯣꯏꯕꯒꯤ ꯈꯨꯐꯨꯗꯨꯗ ꯋꯥꯈꯜ ꯇꯥꯈꯤꯔꯝꯃꯤ ꯃꯈꯣꯏꯗ ꯂꯥꯛꯄꯤꯔꯣ ꯑꯩ ꯆꯥꯛ ꯊꯤꯖꯔꯝꯃꯒꯦ ꯊꯣꯏꯕ ꯀꯩꯅꯣ ꯍꯥꯏꯅ ꯋꯥꯈꯜ ꯈꯜꯂꯤ ꯉꯔꯥꯡ ꯇꯧꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯕꯗ ꯊꯣꯏꯕ ꯃꯃꯣꯟ ꯅꯣꯛꯏ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯐꯖꯕꯤꯁꯨ ꯊꯣꯏꯕꯒꯤ ꯈꯨꯐꯨꯗꯨ ꯀꯤꯕꯗꯒꯤ ꯋꯥꯈꯜ ꯇꯥꯔꯝꯃꯤ